Manipur thokdo khara thokpa natana awang nongpoki state sing Shanti Oire Kiren Rijizu Pawasi Kanglaipa Maira Pause dagi lokhatsavanai Bharat ki Prime Minister Narendra Modi gi lamjing makhada awang nongpoki state sing asi sakhutpagi lambi da khongjang yangna sangsili haina Parliamentary Affairs Minister Kiren Rijizu na news agency amaga unaba matamda phongdokhrei mahakna hai awang nongpoki state singi manungda Manipur thokdo khara thokpa natana awang nongpoki state sing Shanti oina laire Prime Minister Narendra Modi na thabak hek purakpadagi awang nongpoki state sing da lalauba lising tara hena khulai thadoktuna jati gi isela tilan khrei masi Prime Minister Narendra Modi na thamoi sengna awang nongpok lamdam gi state sing bu sakhutpa state amamam oina ba paikhalakpa thabaki mahai nei aduna PM Narendra Modi bu awang nongpok state ki miyamna tawbimal khangba madi thagatpa phongdokpham thoi hai kheng MLA Megachandra da ED na samon tawrakpa yaningdaba phongdokhrei Congress Party kihan khangalaga tumina laigedaba party natte en Bhupendra Maitai Pawasi Pandam Pause dagi lokhatsavanai Manipur Pradesh Congress Committee gi President suwairiba MLA Kaisam Megachandra da ED na samon tawrakpa akanba mawongda yaningdaba phongdokpaga loinana Congress Party kihan khangalaga tumina laigedaba party natte haina MPCC ki senior spokesperson en Bhupendra na phongdokhrei ngarang BT rota laiba Congress babanda paumi singa unaba mada MPCC ki senior spokesperson en Bhupendra Maitai na hai Wangkhem Kendra gi MLA suwairiba Manipur Pradesh Congress Committee gi President Kaisam Megachandra bu Prevention of Money Laundering Act 2002 gi makhada Enforcement Directorate na samon tawrakpa si akan ba mawongda yaningde thawong asimak Union Government ki asoiba kupsinaba honavanai asigumba thawong asidi politics of vendetta ni politics ta laman khumbani haina laweng MLA Kaisam Megachandra na Manipur miyam gi damak center amadi state ta paliba BJP lengak asigi mathakta asengba chumba wafam kaya thamduna lakheng miyam gi pawkholoi oina hogjiksu lengak ki mathakta achumba sengba wafam kaya phongdok le tawgani hairaga tawkhidraba double engine lengak asigi thawong kaya MLA Megachandra na miyam de expose tawduna lakle masigi mathakta haujik state asida thogliba irang asigi matangda so Manipur gi damak ngangkhiba madi tawkhiba kaya adubu laman khumba oina samon asi tawrakhibani haina laweng mahangna makhata na hai ED gi thawong asi politics of vendetta harassment amade revenge ni haina laweng MLA Megachandra na irang asigi matangda Prime Minister state sida laktuna irang loisin binaba thamkhiba madi makhoi gi asoiba sing miyamda sabak phaglubadagi thawong asi BJP gi double engine lengang na satharakpa nei masida Congress na haining bade kanagumba masana masabu akiba phawrabade mingonda su kihan bagi thabak sathai aiba pawro leiri adubu Congress Party di asumna kihan khangalaga tumina leigedaba party natte mamang thakta party asigi leader Rahul Gandhi yauna luchingba kayada samon tawrakpa laikhrei adubu achum bagi damak lepkhiba Rahul Gandhi da karisu tawba ngamkhidei asigumba thawong kaya chatharaga Congress Party tumina laikhigani khanbigano Bharat amadi Manipur miyam gi damak makata na sengba chumba sing ngangkhigane loina na double engine lengaki asoiba amadi aranba sing makata na miyamda expose tawkhigani hai kheng panba yabade ED na samon tawragliba si chatkadra chaloidra haibagi matangda party gi lusingba sing tana khigani haina Megachandra na phongdokhiba laikhravane wakhal tadana lairamba ama laikana bangamdana laikhidrai pawasi kangla pause dagi lokhatchavane Imphal gi North AOC da wakhal tadana lairamba miyoi ama hospital da pukhatlaba matung laikana bangamdana laikhidre haire laikhidraba miyoi adu khurai thangjam laikai dagi wahingbam Rajen sahi 94 apokpa bir kawi haiba khangba ngamkhre imung manung dagi phangba pawgi matungin na mahak apang ba thabak suraga laijaba miyoi ne mahak ngahan ayuk yumdagi thokraba matung ayuk pung 10 minute 30 rom tarakba adwaida wakhal tadan lairamba dagi Jenims Hospital da police na pukhatlaba matung laikana bangamdana ngahan ahingnong yai matung pung amarom tarakba da laikhidavane imung manunggi maikai dagi phongdorokba matungina de mahak asi karigumba posak amana makokta thombadagi wakhal mangba oiramgani haina singnare bumtharaba asiba malairamlei pawasi kangla pause dagi lokhatsavane ngarang nungthil lamfel PS ki manungsanba langol lairembi manakta miyoi amagi asiba chang ta duna lairamlei asiba miyoi adu mafam adu da chathok chasin tawba miyoi singna thengnarakhibanei asiba chang adu numit kharanigi mamangda siramba oiramgani haina thajanare masadu manam chele yengbada halmalle urik sirame asiba haksang leire haibagi paw phangbadagi lamfel police amadi forensic science ki team amana laktuna yengsilaba matung
masak maming khangdongnaba rimski mokta thamkhre haire miyoi ani hatkhiba lamok khunjasingna koithi thiraga hatkhre pawa se Kangleipak maira pause dagi lokhatchabane Nagaland gi Mon district ki manungsanba kense suda lamok amana waiduna miyoi ani hatkhre tungda hairiba ogadu khunjasingna hatkhre kense su village council gi chairman na phongdorokpagi matungin hairiba lamok asi khunjasingna ngahan koithi thiraba matungda lamok adubu hatkibane masigi mamangda tha asigi amadasu hairiba lamok asi magna khunja nupa masa amasu soghan khe tungda soglaba nupa masa adu Mon district hospital da laikan aramlaba matung laikhidre mathangi numita hairiba lamok adu khunjasingna thiba chatpada amuka hanna anirak suboina attack tawrakpadagi khunja ama sikhe masigi matungda khunjasingna hairiba lamok asibu koithi thibagi thabak satharakhe lamok aduna attack satharakhiba adu da laikhidraba miyoi anigi haksang khulda puraklaba matungda haukhiba October anida makhoigi aroiba mathau mangam pangthokre masigi matungda ngahan khunjasingna hairiba lamok adu koithi thiduna faraba matungda hatkre thogdok asigi matangda Angjangyang police station da thogdok asigi matangda report ama tawkhre haina chairman aduna phongdokle yamna ngaklebade koithi thiduna halaba lamok adu hatfam adudagi sagai saduna lamok adu khultamna miyamna purakhe aduga khulgi miyam punfam amada thamlaba matungda khoisaunaraba miyamna asiba lamok aduda thangna hanjin hanjin yanduna laman khumbagi thabak sathagiba asene